ꯗ ꯊꯤꯟꯕꯤꯔꯛꯄꯅꯦ ꯐꯤꯔꯣꯟꯈꯩꯁꯦ ꯑꯌꯨꯛꯀꯤ ꯆꯥ ꯂꯣꯟꯕ ꯍꯧꯔꯦ ꯏꯃꯥ ꯆꯤꯅꯤ ꯈꯤꯇ ꯂꯩꯆꯣꯕꯣ ꯍꯣꯏ ꯉꯥꯅꯨ ꯑꯆꯥꯄꯣꯠ ꯌꯨꯝꯗ ꯌꯥꯝ ꯂꯩ Oh, tonto. Singjugi macam chaba horeko horen akoi inamangai saraugi pot thenba lakani singju chaminanaba ge horen horenga thangdenane semba saba Bogomangidi ha thokpai na kopi tilhau na pakti Fatigom je kobi lo sale ko ho si pot thaba hu na bagi tauri ne umu ko ding lao hao Mairian pan ba hore umuro pan sare before tin jare semaj umuro sa lettuce kami ni amcho jendiam cha me amcho umurok se mapani sai atam ba yaudri chi ko bi simadi sao he thakpai cho nó xin ya hayai pan ba loi chale cha ba loi chale châu phút ba loi đấy châu phút ba loi đấy son ngau ba thoi ding ngau ba su yo ngau loi re jang kok ta sana khabar tharaga sing ju soi ge to ne do nungai tre na plate to ina soi re châu ngau ba hogat le ina mangai so la e ko si ko video to khajana nam ho Chị nuôi để cái này làm gì mà cái cao cái xíu là mồi đã thầy qua thuốc cổ mang đi phải cần cái em chả đâu mà mình chi xả rồi chả là cái xe nó là xe rồi cái nào nữa Adesso diventa Dai che? Chị yêu tôi biết tôi linh ra là mai tôi linh mà tôi sẽ linh sẽ chị cái 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 linh rồi nó cũng là cái tôi linh được cái con kia hay cái gì nè Sa
Baba kayo, aki hoy kakagi. Aki hoy ganito. Nasaan na pina-jumping to rin? Enamma ngayna ꯆꯩꯔꯥꯎꯕꯗ ꯊꯤꯟꯕꯤꯔꯛꯄꯅꯦ ꯐꯤꯔꯣꯟꯒꯩꯁꯦ ꯑꯗꯣ ꯂꯣꯏꯅ ꯌꯥꯎꯔꯛꯑꯦ ꯁꯨꯅꯕ ꯃꯅꯥꯎꯄꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯃꯧ ꯅꯨꯄꯤꯒꯤꯁꯨ ꯏꯆꯥ ꯅꯨꯄꯤꯒꯤꯅꯦꯀꯣ ꯁꯤꯅ ꯏꯆꯥ ꯅꯨꯄꯤꯒꯤꯁꯨ ꯂꯣꯏꯅ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯃꯃꯜ ꯑꯇꯥꯡ ꯑꯇꯥꯡꯕ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯑꯦ ꯂꯣꯏꯅꯁꯨ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯀꯂꯔꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯐꯖꯩꯀꯣ ꯊꯤꯜꯂꯛꯏꯁꯤꯡꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯃꯅꯥꯎꯄꯥꯒꯤ ꯇ꯭ꯔꯤ-ꯁꯔꯠ ꯊꯤꯜꯂꯛꯄꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯥꯎꯍꯧꯗ꯭ꯔꯦꯕꯀꯣ ꯃꯣꯏꯅꯁꯨ ꯆꯩꯔꯥꯎꯕ ꯃꯌꯥ ꯌꯧꯔꯛꯄꯗ ꯃꯣꯏꯁꯨ ꯋꯥꯏ ꯆꯩꯔꯥꯎꯕꯩ ꯊꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯃꯌꯥꯝ ꯐꯤꯔꯣꯜ ꯊꯤꯜꯂꯛꯄ ꯈꯤꯇꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦꯀꯣ ꯐꯤꯔꯣꯜ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯁꯤꯅ ꯏꯆꯥ ꯅꯨꯄꯥꯒꯤꯅꯦ ꯃꯅꯦꯉꯩꯅ ꯊꯤꯟꯕꯤꯔꯛꯄ ꯁꯤꯒꯤ ꯐꯨꯔꯤꯠꯇꯨꯗꯤ ꯃꯥ ꯂꯤꯠꯈ꯭ꯔꯦꯕꯀꯣ ꯃꯥ ꯂꯤꯠꯁꯟꯈ꯭ꯔꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯖ ꯐꯖꯕ ꯈꯨꯗꯣꯜ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯑꯉꯥꯡꯗꯨ ꯀꯥꯏꯖꯔꯒꯦ ꯃꯥ ꯆꯣꯡꯖꯜꯂꯒ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯀꯣꯜꯂ ꯆꯦꯟꯒꯦ ꯇꯧꯕꯗꯣ ꯃꯣꯏꯅꯅꯦ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯕ ꯑꯉꯥꯡꯗꯣ ꯁꯤꯗꯩꯗ ꯇꯣꯛꯑꯣ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯅꯟꯗꯔꯛꯄꯗ꯭ꯔꯥ ꯑꯩꯗꯤ ꯅꯍꯥꯟꯒꯤꯗꯨꯗꯤ ꯅꯨꯡꯉꯥꯏ ꯅꯍꯥꯟꯒꯤꯗꯤ ꯑꯩꯅ ꯄꯣꯊꯥꯔꯤꯉꯩꯗꯅꯤ ꯁꯤꯅ ꯅꯨꯡꯗꯥꯡꯗ ꯆꯪꯉꯝꯗꯥꯏꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯒꯤꯅꯦꯕꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅꯦꯅ ꯅꯝꯁꯤꯟꯕ ꯍꯧꯕꯅꯤ ꯃꯌꯥꯝ ꯐꯖꯅꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯅꯝꯕ Siapa kayaknya? Siapa? Cak ke saru ini masih di? Hah?